Connect News Media tabiriba singbu taramna okchari. Kukisingna tongning bata tawduna Manipur bu khongkhang saina bo hotnaba yakhai thingai ba leptri. Ancient Monuments and Archaeological Sites and Remains Act 1958 ki makhada historical religious placing amadi monument singbu ngak senba amadi preserve tongnanaba sarkar gi akanba khongthang gi mayokta Kuki narco terrorist group singi manungda ama oiriba Kuki Chin National Front KNF na Maite Singi senglaba laifam singi manungda ama oiriba Thangjing bu open oina makhoigi camp oinana bahonari. Handak social media da sandorpa photo amada non official oiba ming iduna Kuki khulai paibasing na semba gate utkhiba matungda Manipur police na masida 0 FIR ma lokhatkre. Me kunda social media X ta post tawduna CM Biren haiki Kuki community ki khulai paiba group Kuki National Front na asengba mafam Thangjing gi mingbu lana iduna gate ta thet khiba asida anoba logi matung inna state police na Henglep police station da 0 FIR ma file tawkhre. FIR da Manipur Ancient and Historical Monument and Archaeological Sites and Remains Act 1976 ki violation gi sumention tawki. Manipur News website ta fongba report ki matung inadi masi fawba claim tawri madudi source ta ki phangba pawgi matung inna KNF na site asibu temthokre amadi masi gi maming Mount Olive thonkhre hairi. KNF na Maite Singi senglaba mafam Thangjing da sajiliba camp ta open oina makhoigi weapon show tawba ceremony da celebrate tawnaki. KNF ki member singna senglaba mafam asibu capture tawbagi celebrate tawduna makhoigi khuchu khulai sing utpa amadi dance tawba video social media platform da kanna sandoki. Thangjing Maite Singi senglaba laifamni mafam asibu Maite ipa ipu singi matamdagi ira thongniduna lakli. Moirang Kanglei rolgi tanna thanaba yadraba mafamni adubu mafam asi Kukisingna makhoigi lai khurum famni haina haukiba matam kharadagi claim torakli. Mafam asibu Kukisingna Thangjing haina ming thonjinduna irang tholiba lamdam asida amuka hena irang kankhatnaba Maite singda fongna singnari amadi makhoigi camp hangjinduna Thangjing ching kakhatfamda Kuki army Thangjing camp haina gate sajinduna Maite singda kaihori adubu Sahi asigi March Marida Manipur Assembly na Manipur Names and Places Bill pass tawki. Law asigi matung ina official permission yauduna mafam amagi ming onthokna bahona basi crime tawbaga manei. Masigi mamang dasu Kukisingna Chorachandpur bu lamka haina onthokna bahona ki. Masida sunate Thangjing ching asibu Thangjing amadi Mount Olive haina onthokna bahona gli. Mamangda Thangjing Reserve Forest bu Haukip Reserve Forest onana bahona ki. Masida henangak libadi hotnabagi mataida Haukip Reserve Forest thaba document fawba puthoraki. Kukisingna Manipur gi tongan mamafam singi maming onthokna bo hotnaba tanatana hanadagi lerakliba maming singbu onthokpa thodok kaya thokre. Masigi mataida May 3 dagi chatharkliba lan asida Maite singi historical oiba mafam kaya senglaba mafam sing amadi property kaya su Kukisingna mai thakiba tanatana mangthoktuna manghan tahan khre. Masida Imphal East leba Maite Singi senglaba mafam Kongba maru laifam su yauri. Masi July 3, 2023 da Kuki militant singna mai thaki. Aduga border town More da leba Ima Kodong Lairembigi Maite mandir singi marakta khwaidagi liraba mandir asibusu thugaiduna mai thaki. Irang asida Kukisingna Thangjing chingda leba ibudau Thangjing senglaba khubam Kaubru Lekha mandir amadi Chahum Drown the Henba, Maitegi Lifam Amadi, Mandir Singbu Mahanta Anki. Asumna, Kukisingna, Manipur Manungana Yakai Tingaiba, Kai Hoba, Kun Singdan on my caption dona Kanaba Hoba, Amadi, Lengaki Akanba Exangi Mataida, Kun Singi Maming on Tokna Bohonari, Aduga, Manipur Gimapanda Leba Kukisingna, Makhoida, Maitain Orpina Bire Haina, Bharat Natana Malim Gimafam Kayada Lana Propaganda Sandokpa Leptri. Aduga topanakal amadana makhoigi MLA singna Manipur thugainaba tonganba administration gi damak kanna politically demand tawri. Manipur gi apunbagi saktam Kukisingna fongna singnaduna Manipur bu machet tanaba amadi tangdu leitadanaba hotnaba leptri. Fana yamna Chumthoklabasu Kukising Mamei konba sa adugumna makhoigi Mamei Chumthokpa yade Adumak Konkhatli. Video sidang asigi di matang asoi fawbadang thagasari.